Akashvani Imphal Moirangthem Ibehaibi na pau pajari. Rajapal Ajay Kumar Balan Hairi Manipur gumba tongan ba phuruk kayana khundaba lamdam asida mairoi singna akhang kanba amadi amatta oibagi wakhalon purakna balambi oigadabani. Mairoi singna manglamda changsinna bu hotnabada lakadaba singna basing thauna leina thengnagadabani. Wafam masi ngasi Manipuri University ki auditorium da pangthokiba University asigi 15 suba convocation ki thorumda Rajapal na phungthokibani. Mangna hai Mairoi singna masana masabu asetpa thajaba thamgadabani kaidonungda miyoibagi minungsi yautaba amadi khunaida sokadaba thabak tawroidabani haina su poktak piki. Thauram aduda saruk yakiba Mukhyamantri Jumnam Khemchan hai Rajya Sarkar na awang bathaki mahi masing tamba amadi khutsa hibagi lamda ahenba miem thanduna chakhot maikaida jaksinaba hotnari. Mangna hai haukiba sahi ani asida Manipur University dagi punna mahiroi changa budani thoi sarkar amasung lanai gi sector singda thabak phangkhre. Mairoi singna makoina phangliba degree adukhak natana tongan ba wakhal loksing tansinduna isagi ithau masak khangna daita leiba miyoi ama oinaba honagadabani. Loinana sarkar ki thabak phangnaba honabagi mahutta miyoi kayabo thabak piba ngamba miyoi amamam peheningbagi apabachu Mukhyamantri na phongdokhi. Malengi tongan ba mamam singda pangthoknabagum Banyan Repertory Theatre na sinduna ngasi wangkai ningthem pukri mapal da leiba theater asigi complex ta malengi theater numit thoram pangthokre thoram aduda wangang ki basingna khunai ama sembada theater na loriba thodang kayagi matangda phongdoknakhi. Kendra gi haksel amadi yaiphayombal Rajyamantri Anupriya Patel hairi malengi oina Bharat na chada kuntra generic ki hidak langthak sing supply tawri masimak Lebak asina miyamda ataba mamalda hidak langthak sing phanganbada khumang chawsili haibagi mayek laraba khudam oiri. Wafam asi ngasi Lok Sabha gi wahang pakhungi matamda mantina phongdokhibani. Mangna hai sarkar gi khongthang asina micham miyamna hidak langthak leibada sel jamna sanghandaba ngamlagani. Hokiba sahi tara asida Bharatna urea har puthopagi sang metric ton lak chani kuntha dagi sahum 35 da hengatpa ngamle haina sarkarna lakthokre. Lok Sabha da pukhalaki pohang amagi pakumda kendri fertilizer mantri JP Nadan hai lebak asigi tongan ba mafam singda har puthokna pa mafam sing sengatli. Jordan, Morocco, Saudi Arabia amadi Oman yauna yana cherol sahi tawnaduna har puthopagi sang hengatnaba honari. Kendra ki Sel Thum Mantri Nirmala Sitaraman hairi sarkar na petrol diesel amasung aviation turbine fuel gi mamal hengatpagi wafam leite New Delhi da paumising da wangang bada mantri hai nongsup Asia gi orakliba phibam asigi yenglaga Pradhan Mantri na mifam kaya pangthoktuna miyam da petroleum gi pothok singi awatpa lehendanaba amadi mamal hengattanaba khanari. Srimati Sitaraman hai Sarkar na excise duty hantahantana malingi thau puthokliba marketing company sing mateng pangsina buhonari masina leibak asigi miyam da petroleum gi polam sing mausagum phanganbada mateng oigani. Lok Sabha da puthokadaba Joint Committee on Constitution 113 Amendment Bill 2025, the Jammu and Kashmir Reorganization Bill 2025 amasung the Government of Union Territories Amendment Bill 2025 ke report sabhagi nojumi phangi aroiba chayolda puthoknaba matam sangthokre. Kendra Sarkar na commercial LPG gi allocation chada humbuda da hengatpada ayaba pikre masiga loinana steel, automobile, textiles amasung atai singmi singa mari lena polam sing puthokliba udok singasu chada kuntra hapchinbada yanakre. Social media da thagalakpa warol amada petroleum mantri Hardip Singh Puri hai sarkar na thangjilakliba khongthang asi maruiba miyam da commercial LPG ningthina phangannabani. Nepal gi Rashtriya Swatantra Party gi Parliamentary Party gi luchingba Balendra Saha Nepal gi Pradhan Mantri oina ngasi wasak lokre. Mangna haujik phawbagi oina lebak adugi khwaidagi sahi nawba Pradhan Mantri oiri. Shri Balendra na Pradhan Mantri oina wasak lokhiba matamda masagi sahi 35 khakta ngairi. Nepal da nahasing na corruption amadi nepotism gi mayok ta hokhiba irang adugi matungda Shri Saha miyang gi ahanba mihut oina mikhalda mai paktuna wasak lokhibani. Med Department hairi awang nongpok landam sing yauna Sub Himalayan ki mapong kharadang asi akan banong suraba yai pauloi jare.